ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯣꯖꯥ ꯆꯨꯡꯈꯥꯝ ꯖꯟꯃꯦꯟꯖꯣꯏ ꯁꯤꯡꯍꯅ ꯏꯕꯤꯕꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯊꯧꯅꯥꯎꯖꯝ ꯈꯣꯝꯗꯣꯟ ꯁꯤꯡꯍꯅ ꯐꯣꯡꯕꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯕ꯭ꯔꯤꯀꯃꯦꯗꯤꯇ꯭ꯌꯥꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯍꯥꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯕ꯭ꯔꯤꯀꯃꯦꯗꯤꯇ꯭ꯌꯥ ꯀꯂꯤꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯒꯨꯟ ꯄꯨꯝꯅꯃꯛꯅ ꯇꯤꯟꯕ ꯑꯃꯁꯨꯡ ꯄꯨꯏꯅ ꯆꯦꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧꯁꯤꯡꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯆꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯑꯀꯟꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯅꯣꯡꯁꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕꯗ ꯌꯨꯙꯤꯁꯊꯤꯔꯒꯨꯝꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯁꯨ ꯀꯥꯝ ꯀꯧꯕ ꯂꯥꯏ ꯑꯗꯨꯒ ꯃꯥꯟꯅꯩ꯫ ꯃꯔꯜ ꯃꯊꯨꯝ ꯏꯅꯥꯛ ꯈꯨꯟꯕꯗ ꯀꯨꯕꯦꯔꯗꯒꯤ ꯇꯥꯗꯦ꯫ ꯃꯔꯧꯁꯤꯡ ꯃꯕꯨꯗꯤꯗ ꯁꯒꯣꯜꯁꯦꯟ ꯒꯨꯔꯨꯒ ꯑꯝꯍꯥꯅꯤ꯫ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜꯗ ꯔꯥꯕꯣꯟ ꯅꯤꯡꯊꯧꯒꯨꯝꯕꯅꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯉꯥꯛ ꯁꯦꯟꯕꯗ ꯁ꯭ꯔꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯇꯧꯅꯤ꯫ ꯅꯥꯄꯜ ꯑꯆꯥꯎꯔꯝ ꯀꯥꯕꯗꯁꯨ ꯗꯨꯔꯖꯣꯙꯟꯒ ꯄꯥꯡꯈꯛꯅꯤ꯫ ꯗꯥꯟ ꯇꯧꯅꯔꯛꯄꯗ ꯀꯔꯅꯗꯒꯤ ꯋꯥꯠꯇꯦ꯫ ꯁꯥ ꯂꯥꯟꯗ ꯚꯤꯁꯃꯗꯒꯤ ꯅꯣꯞꯇꯦ꯫ ꯋꯥ ꯉꯥꯡꯅꯔꯛꯄꯗ ꯁꯔꯁ꯭ꯋꯇꯤꯒ ꯆꯥꯡꯗꯝꯅꯩ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤ꯫ ꯃꯁꯥꯗ ꯑꯁꯥꯎꯕ ꯈꯛ ꯂꯩꯔꯝꯗꯦ꯫ ꯇꯥꯏꯕꯪꯄꯥꯟꯒꯤ ꯒꯨꯟ ꯄꯨꯝꯅꯃꯛꯅ ꯃꯉꯣꯟꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯅꯞꯆ ꯇꯥꯡꯖꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯁꯩ ꯁꯛ ꯁꯣꯟꯕꯗ ꯃꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯔꯥꯖꯗꯔꯕꯥꯔꯗ ꯂꯩꯕꯥꯛ ꯋꯥꯌꯦꯟꯅꯅꯕ ꯑꯊꯣꯏꯕ ꯅꯤꯄꯥ ꯹ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯕꯨ ꯅꯕꯔꯇꯅ ꯃꯟꯇ꯭ꯔꯤ ꯹ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯍꯥꯛ ꯁꯔꯒꯒꯤ ꯏꯟꯗ꯭ꯔꯔꯥꯖꯒꯨꯝꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯡꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯀꯂꯤ ꯖꯨꯒ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯨꯝꯕ ꯅꯤꯡꯊꯧ ꯑꯅꯤ ꯁꯨꯔꯝꯗꯦ꯫ ꯕ꯭ꯔꯤꯀꯃꯥꯗꯤꯇ꯭ꯌ ꯃꯍꯥꯔꯥꯖ ꯇꯥꯜ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯥꯏ ꯑꯅꯤ ꯑꯗꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯅꯈꯤꯕꯒꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯕ꯭ꯔꯤꯀꯃꯦꯗꯤꯇ꯭ꯌꯒ ꯁꯩꯅꯥꯁꯤ ꯑꯃꯒ ꯍꯥꯟꯅ ꯎꯅꯕꯒꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯔꯥꯖꯁꯚꯥꯗ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯈ꯭ꯔꯕ ꯁꯩꯅꯥꯏꯁꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯁꯩꯅꯥꯏꯁꯤ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯇꯤꯛ ꯆꯥꯕ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯒ ꯆꯦꯡ ꯊꯣꯏꯗꯤꯡ ꯄꯨꯊꯣꯛꯇꯨꯅ ꯍꯧꯅꯕꯤ ꯄꯨꯖꯥ ꯀꯠꯂꯝꯃꯤ꯫ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯐꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯪꯒꯣꯜ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯐꯖꯅ ꯃꯨꯜꯂꯕ ꯍꯩꯈꯥꯒꯣꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯍꯔꯥꯎꯅ ꯎꯍꯩ ꯑꯗꯨ ꯂꯧꯔꯒ ꯃꯀꯣꯛꯇ ꯀꯠꯂꯦ ꯑꯗꯨꯒ ꯃꯅꯥꯏ ꯑꯃꯗ ꯊꯝꯖꯤꯟꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯩꯅꯥꯁꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯅꯃꯛ ꯂꯥꯏꯅ ꯍꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯍꯩꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯁꯩꯅꯥꯁꯤꯒ ꯃꯔꯩ ꯌꯦꯠꯅꯕꯗ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯀꯥꯏꯔꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯁꯚꯥ ꯑꯗꯨ ꯀꯥꯏꯅꯈ꯭ꯔꯕꯗ ꯁꯩꯅꯥꯁꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗꯒꯤ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯁꯩꯅꯥꯁꯤ ꯑꯗꯣ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯕ꯭ꯔꯤꯀꯃꯦꯗꯤꯇ꯭ꯌꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯎꯍꯩ ꯑꯃꯃꯝ ꯇꯠꯇꯅ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯕ꯭ꯔꯤꯀꯃꯦꯗꯤꯇ꯭ꯌ ꯁꯩꯅꯥꯁꯤꯅ ꯄꯤꯔꯝꯕ ꯎꯍꯩ ꯑꯗꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯕꯨ ꯈꯥꯏꯗꯣꯛꯍꯜꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯎꯍꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯃꯅꯤ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯝꯂꯦ꯫ ꯃꯅꯤ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯉꯛꯄꯗ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯈꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯄꯨꯔꯛꯄ ꯎꯍꯩ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯈꯥꯏꯗꯨꯅ ꯌꯦꯡꯕꯗ ꯎꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯨꯡꯗ ꯃꯅꯤ ꯃꯇꯨꯝ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯎꯔꯝꯂꯦ꯫ ꯃꯅꯤꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯁꯩꯅꯥꯁꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯂꯥꯏꯒꯨꯝ ꯈꯟꯈ꯭ꯔꯗꯨꯅ ꯊꯥꯖꯕ ꯑꯃꯗꯤ ꯂꯨꯅ ꯇꯧꯕ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯔꯥꯖꯁꯚꯥꯗ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯍꯧꯁꯥ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯕꯗ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯁꯣꯏ ꯃꯍꯥꯔꯥꯖ, ꯑꯩꯅ ꯃꯪꯒꯜꯒ ꯂꯣꯏꯅꯅ ꯄꯤꯔꯝꯕ ꯎꯍꯩꯁꯤꯡ ꯑꯗꯨ ꯆꯥꯔꯕꯔꯥ? ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ,
ꯅꯍꯥꯛꯅ ꯄꯤꯔꯝꯕ ꯎꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯔꯠꯇꯅ ꯉꯥꯛꯇ ꯌꯥꯎꯔꯝꯕ ꯊꯦꯡꯅꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯩꯅꯥꯁꯤ ꯕꯕꯥꯅ ꯑꯁꯨꯛ ꯊꯧꯖꯥꯜ ꯂꯩꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯃꯔꯝ ꯂꯩꯔꯤꯕꯒꯦ? ꯁꯩꯅꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯃꯔꯝ ꯀꯌꯥ ꯂꯩꯔꯤ ꯃꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯅꯤꯡꯊꯧ, ꯒꯨꯔꯨ, ꯃꯥꯏꯕ, ꯄꯥꯟꯖꯤ, ꯅꯨꯄꯤꯃꯆꯥ, ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯍꯥꯡꯕ ꯈꯨꯠ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯅꯤꯡꯂꯤꯕ ꯑꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯖ, ꯅꯍꯥꯛꯇꯤ ꯀꯨꯏꯅ ꯆꯦꯟꯕ ꯑꯃꯁꯨꯡ ꯃꯃꯤꯡ ꯆꯠꯄ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯖ, ꯅꯉꯣꯟꯗ ꯃꯪꯒꯜ ꯑꯣꯏꯔꯣꯏꯗꯕ, ꯑꯍꯥꯡꯕ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯈꯛ ꯂꯩꯇꯦ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯩꯅꯥꯏꯁꯤ ꯒꯣꯁꯥꯏꯅ ꯑꯩꯕꯨ ꯆꯥꯟꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯃꯜ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯅꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯅꯕꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯟꯒꯩꯗ ꯂꯩꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯕꯗ ꯁꯩꯅꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯅꯤꯡꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯁꯩꯅꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯤꯡꯕ ꯑꯃꯕꯨꯗꯤ ꯂꯩ, ꯃꯗꯨ ꯂꯧꯁꯤꯡ ꯆꯥꯎꯕ ꯅꯍꯥꯛꯀ ꯈꯟꯅꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯊꯕꯛ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯤ꯫ ꯑꯔꯣꯟꯕ ꯋꯥ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯄꯣꯠ ꯑꯗꯨꯒꯤ ꯃꯒꯨꯟ ꯋꯥꯠꯄꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧꯒ ꯁꯩꯅꯥꯁꯤꯒ ꯑꯊꯨꯞꯄ ꯃꯐꯝꯗ ꯆꯪꯗꯨꯅ ꯋꯥ ꯈꯟꯅꯈꯔꯤ꯫ ꯑꯗꯨꯒ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯑꯄꯥꯝꯕ ꯃꯣꯠ ꯑꯗꯨ ꯍꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯕ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯁꯥꯗꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯦ ꯅꯤꯡꯊꯧꯅ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯁꯩꯅꯥꯁꯤ ꯑꯗꯨ ꯍꯔꯥꯎꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯪꯒꯜꯒꯤ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯗꯨꯅ ꯅꯥꯟꯊꯔꯦ꯫ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯦ꯫ ꯃꯇꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯤ ꯒꯣꯗꯥꯕꯔꯤ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟꯗ ꯑꯆꯧꯕ ꯃꯣꯡꯐꯝ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯆꯠꯂꯒ ꯑꯁꯤꯕ ꯖꯤꯕꯕꯨ ꯁꯥꯙꯟ ꯇꯧꯒꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯁꯥꯙꯟ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯛ ꯍꯦꯛ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯖꯒ ꯑꯩꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯇꯧꯔꯨꯁꯤ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯅꯤꯡꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯩꯅꯥꯁꯤꯅ ꯇꯥꯛꯄꯤꯕ ꯑꯄꯨꯝꯕ ꯌꯥꯖꯔꯦ꯫ ꯊꯕꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯈꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇꯤ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ꯫ ꯁꯩꯅꯥꯁꯤ ꯍꯔꯥꯎꯃꯟꯈꯗꯨꯅ ꯅꯤꯡꯊꯧꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯃꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯊꯟꯇ ꯂꯥꯛꯀꯗꯕꯅꯤ꯫ ꯊꯥꯡꯁꯥꯡ ꯑꯃ ꯄꯨꯔꯛꯎ꯫ ꯍꯥꯏꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯎ꯫ ꯑꯩꯗꯤ ꯍꯥꯟꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯂꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯩꯅꯥꯁꯤ ꯅꯤꯡꯊꯧꯗꯒꯤ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯕ ꯁꯩꯅꯥꯁꯤꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯁꯩꯅꯥꯁꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯀꯌꯥ ꯊꯥꯒꯠꯂꯛꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯁꯩꯅꯥꯁꯤꯗ ꯍꯧꯅꯕꯤ ꯕꯦꯚꯥꯔ ꯇꯧꯔꯦ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯥꯙꯨ ꯕꯕꯥ, ꯑꯩ ꯂꯥꯛꯆꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯇꯥꯛꯄꯤꯔꯣ ꯖꯣꯒꯤ꯫ ꯄꯨꯛꯅꯤꯡ ꯇꯞꯊꯧ ꯃꯍꯥꯔꯥꯖ, ꯃꯔꯝ ꯑꯗꯨ ꯍꯥꯏꯔꯒꯦ꯫ ꯌꯦꯡꯉꯨ, ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯏꯜ 4 ꯂꯥꯞꯄ ꯁꯝꯁꯟ ꯘꯥꯠ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯎꯊꯛ ꯑꯗꯨꯗ ꯃꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯃ ꯎꯁꯥꯗ ꯄꯟꯗꯨꯅ ꯌꯥꯜꯂꯤꯕꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯅ ꯆꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯨꯅꯃꯛ ꯄꯨꯔꯛꯎ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯥ ꯀꯠꯄ ꯍꯧꯔꯝꯂꯒꯦ꯫ ꯁꯥꯙꯨꯒꯤ ꯃꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯛꯇꯨꯅ ꯃꯣꯡꯐꯝ ꯌꯧꯔꯛꯂꯦ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅꯤ꯫ ꯅꯣꯡꯒ ꯇꯥꯔꯦ꯫ ꯃꯝꯕꯅ ꯂꯝꯕꯤ ꯎꯗꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯃꯨꯛ ꯑꯃꯨꯛ ꯅꯣꯡ ꯈꯣꯡꯂꯛꯄ ꯈꯥꯛꯂꯛꯄꯗ ꯅꯥꯀꯣꯡ ꯌꯩꯁꯜꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯗ ꯂꯝꯕꯤ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯝꯕ ꯃꯔꯛꯇ ꯃꯥ ꯃꯥꯗꯨꯅ ꯂꯥꯛꯄꯅ
ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯨꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯌꯥꯝꯕ ꯑꯍꯤꯡꯒꯤ ꯇꯝꯅ ꯂꯥꯏꯁꯤꯡꯅ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯠꯂꯨ ꯐꯥꯎ ꯍꯥꯏꯗꯨꯅ ꯀꯌꯥ ꯂꯥꯎꯅꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯈꯣꯡ ꯅꯥꯃꯇ ꯄꯥꯟꯕ ꯖꯤꯕ ꯑꯃꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯦꯛ ꯂꯦꯞꯂꯩ꯫ ꯚꯨꯠ ꯄ꯭ꯔꯦꯠ ꯗꯥꯀꯤꯅꯤ ꯖꯣꯒꯤꯅꯤꯁꯤꯡꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯀꯌꯥ ꯆꯦꯟ ꯆꯣꯡꯂꯤ꯫ ꯃꯇꯧ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯥꯡꯍꯜꯂꯝꯗꯥꯏꯗ ꯚꯩꯔꯤꯕꯤ ꯀꯧꯕ ꯂꯥꯏꯅ ꯖꯒꯣꯏ ꯁꯥꯏ ꯍꯥꯏꯕꯗꯨ ꯑꯗꯨꯒꯨꯝꯅꯤ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯩꯔꯤ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯝꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯆꯦꯜ ꯆꯣꯡꯕ ꯑꯃꯗꯤ ꯅꯤꯜ ꯈꯣꯡꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯁꯤꯕ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯇꯧꯒꯨꯝ ꯁꯤꯡ ꯈꯔ ꯁꯦꯝ, ꯃꯩ ꯈꯔ ꯊꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯃꯤ ꯑꯁꯤꯕꯒꯤ ꯃꯀꯣꯛ ꯍꯨꯟꯗꯨꯅ ꯐꯤꯕꯨꯜ ꯍꯥꯕꯤ ꯁꯥꯟꯅꯩ꯫ ꯌꯦꯡꯈꯤꯕ ꯃꯐꯝꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯉꯥꯛꯇ ꯎꯔꯝꯃꯤ꯫ ꯍꯨꯏ ꯑꯃꯗꯤ ꯂꯝꯍꯨꯏꯁꯤꯡꯅ ꯑꯁꯤꯕ ꯃꯤꯁꯥ ꯆꯥꯕꯗ ꯀꯌꯥ ꯑꯃ ꯆꯤꯛꯅꯔꯤ꯫ ꯎꯔꯨꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯖꯝꯒꯤ ꯂꯩꯕꯥꯛꯀꯨꯝ ꯈꯜꯂꯤ꯫ ꯃꯑꯣꯡ ꯑꯁꯤ ꯃꯤ ꯅꯠꯇꯕ ꯂꯥꯏ ꯐꯥꯎꯕꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯅꯤꯡꯊꯧꯗꯤ ꯊꯣꯏꯅ ꯑꯀꯤꯕ ꯄꯣꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯔꯕ ꯁꯥꯃꯨ ꯂꯝꯁꯥꯅ ꯇꯧꯕꯒꯨꯝ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯤꯡꯁꯥꯞꯄ ꯎ ꯑꯆꯧꯕ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯊꯨꯡꯈꯔꯦ꯫ ꯎꯄꯥꯜꯗꯨ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ, ꯑꯗꯨꯅ ꯃꯄꯥꯜ ꯃꯍꯩꯁꯨ ꯌꯥꯝꯅ ꯁꯥꯠꯂꯤ ꯑꯃꯁꯨꯡ ꯄꯥꯜꯂꯤ꯫ ꯑꯗꯨꯒꯨꯝꯕ ꯎꯄꯥꯜ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯀꯣꯟꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯎꯇꯣꯟ ꯌꯧꯕꯗ ꯎꯁꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯌꯥꯜꯂꯤꯕ ꯇꯁꯦꯡꯅ ꯎꯔꯦ꯫ ꯃꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃꯅꯤ꯫ ꯃꯨꯅ ꯁꯥꯡꯂꯕ ꯃꯁꯝꯅ ꯏꯐꯥ ꯐꯥꯅ ꯆꯥꯏꯊꯔꯤ꯫ ꯃꯁꯥ ꯑꯗꯨꯗꯤ ꯃꯇꯣꯡ ꯌꯥꯎꯗꯕ ꯁꯔꯨꯗ ꯎꯟꯇꯅ ꯀꯨꯞꯄ ꯍꯛꯆꯥꯡꯅꯤ꯫ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯀꯛꯊꯠꯂꯨꯔꯦ꯫ ꯊꯧꯔꯤ ꯑꯗꯨ ꯍꯦꯛ ꯀꯛꯄꯗ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯄꯥꯛ ꯃꯈꯥꯗ ꯇꯥꯈꯔꯦ꯫ ꯅꯤꯡꯊꯧ ꯌꯥꯝꯅꯁꯨ ꯋꯥꯔꯦ, ꯑꯗꯨꯕꯨ ꯎꯊꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯈꯥ ꯍꯦꯛ ꯌꯧꯕꯒ ꯇꯥꯈ꯭ꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯗ ꯑꯁꯤꯕ ꯑꯗꯨ ꯆꯦꯟꯈꯤꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯄꯟꯕ ꯂꯩꯇꯅ ꯑꯃꯨꯛ ꯎꯊꯛ ꯑꯗꯨꯗ ꯀꯥꯔꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯍꯦꯛ ꯌꯧꯕꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯥꯏꯗꯨ ꯑꯣꯟꯈ꯭ꯔꯦ꯫ ꯂꯥꯏ ꯑꯣꯜꯂꯛꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯩꯅꯥꯁꯤꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯡꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯤꯕꯅ ꯑꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯇꯥꯜꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯇꯥꯎ, ꯍꯦ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ, ꯑꯩ ꯋꯥ ꯑꯃ ꯅꯉꯣꯟꯗ ꯍꯥꯏꯒꯦ꯫ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯆꯠꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤ? ꯃꯔꯝꯗꯤ ꯁꯦꯡꯅ ꯈꯪꯗꯅ ꯃꯐꯝ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ? ꯊꯕꯛ ꯑꯁꯤ ꯅꯤꯡꯊꯧꯅ ꯇꯧꯕ ꯃꯇꯤꯛ ꯆꯥꯗꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯁꯤ ꯍꯪꯒꯣꯏꯗꯔꯥ? ꯑꯗꯨꯒ ꯃꯍꯥꯔꯥꯖ, ꯅꯉꯣꯟꯗꯗꯤ ꯃꯤꯅꯝꯕ ꯋꯥ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯄꯨꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯃ ꯂꯩꯔꯤ, ꯃꯗꯨ ꯅꯍꯥꯛ ꯈꯪꯕ ꯇꯥꯏ꯫ ꯃꯗꯨꯗꯤ ꯑꯩꯅ ꯋꯥꯍꯪ ꯈꯔ ꯍꯪꯈꯤꯅꯤ, ꯃꯗꯨ ꯅꯍꯥꯛꯅ ꯑꯗꯨꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯑꯔꯦꯞꯄ ꯋꯥꯁꯛꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯒꯦ, ꯃꯨꯟꯅ ꯇꯥꯎ, ꯑꯗꯨꯒ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦꯡꯕ ꯄꯤꯌꯨ꯫ ꯔꯥꯃꯥꯟꯗꯤ ꯍꯥꯏꯕ ꯁꯍꯔ ꯑꯃ ꯂꯩ, ꯃꯗꯨꯗ ꯄ꯭ꯔꯇꯥꯞꯃꯨꯀꯨꯠ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯃꯃꯤꯡꯅ ꯕ꯭ꯔꯖꯀꯨꯃꯨꯠ ꯀꯧꯏ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯗꯦꯕꯤ ꯀꯧꯏ꯫ ꯅꯤꯡꯊꯧ ꯃꯆꯥ ꯕ꯭ꯔꯖꯀꯨꯃꯨꯠ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯒ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯕꯟꯗ ꯁꯥ ꯇꯥꯟꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯕꯟ ꯑꯗꯨꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜ ꯑꯉꯥꯡꯕꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤ꯫ ꯂꯍꯤ ꯄꯥꯝꯕ ꯈꯣꯏꯍꯤꯁꯤꯡꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯗ ꯉꯔꯪ ꯉꯔꯪ ꯉꯪꯅ ꯀꯣꯏꯗꯨꯅ ꯄꯥꯏꯔꯤ꯫ ꯀꯪꯂꯥꯅꯆꯤꯡꯕ ꯏꯁꯤꯡꯒꯤ ꯆꯦꯛꯂꯥꯁꯤꯡꯅ ꯏꯔꯣꯏꯗꯨꯅ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯀꯣꯀꯤꯜꯁꯤꯡꯅ ꯕꯜꯒꯤ ꯎꯄꯥꯜꯁꯤꯡꯗ ꯇꯣꯡꯗꯨꯅ ꯀꯨꯍꯨ ꯀꯨꯍꯨ ꯈꯣꯡꯂꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯂꯌꯥ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯅꯍꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯔꯨꯞ ꯑꯅꯤꯃꯛ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯈꯤꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯏꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯑꯗꯨ ꯄꯨꯟꯁꯤꯜꯂꯝꯂꯒ ꯏꯁꯣꯔ ꯈꯨꯔꯨꯝꯃꯨꯁꯤ ꯍꯥꯏꯗꯨꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯈꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯃꯆꯥ ꯃꯊꯟꯇ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯇꯥ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯂꯝ ꯌꯧꯕꯤꯅꯤ, ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯥꯜꯒꯤ ꯍꯥꯏꯔꯒ ꯁꯤꯅꯤꯃꯥꯒꯤ ꯍꯦꯔꯣꯏꯅꯤꯒꯨꯝꯕꯅꯤ, ꯊꯥꯏꯅꯒꯤ ꯄ꯭ꯔꯃꯥꯟ ꯇꯧꯔꯒ ꯂꯥꯏꯒꯤ ꯖꯒꯣꯏ ꯁꯥꯕꯤꯒꯨꯝꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯅꯤꯡꯊꯤꯕ ꯈꯤꯕꯤꯛꯅ ꯃꯉꯣꯟꯗ ꯇꯤꯜꯂꯤ꯫ ꯃꯥꯅ ꯃꯣꯃꯣꯟ ꯑꯗꯨꯛ ꯅꯣꯛꯂꯛꯄꯗꯗꯤ ꯎꯔꯨꯕꯗ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯤꯠꯆꯤꯅꯀ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯎꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯑꯗꯨ ꯌꯦꯡꯕꯗ ꯖꯒꯠꯅ ꯍꯥꯏꯅꯔꯤꯕ ꯐꯖꯕꯒꯤ ꯃꯄꯨ ꯀꯥꯝ ꯍꯥꯏꯕ ꯑꯗꯨꯅ ꯃꯨꯔꯇꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯅꯥꯏꯅ ꯂꯥꯛꯄꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯒꯨꯝꯕꯤ ꯁꯛ ꯐꯖꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯃꯨꯅ ꯆꯠꯄꯒꯨꯝꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯃꯟꯗꯤꯔ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯦꯛ ꯎꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯑꯃꯅ ꯑꯃꯗ ꯌꯣꯠꯆꯥꯕꯤꯅ ꯇꯧꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯅꯤ ꯑꯗꯨ ꯆꯦꯠꯁꯤꯟꯅꯈꯤꯗꯨꯅ ꯅꯞꯅꯈ꯭ꯔꯦ꯫ ꯃꯃꯤꯠ ꯀꯨꯞꯅꯈꯤꯗꯦ, ꯑꯃꯅ ꯑꯃꯗ ꯁꯨꯝꯍꯠꯅꯈ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥ ꯑꯗꯨ ꯇꯝꯊꯤꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯤꯜ ꯑꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯆꯪꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯣꯟꯅ ꯊꯨꯞꯅ ꯆꯤꯛꯄ ꯍꯧꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯅꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯋꯥ ꯑꯗꯨ ꯈꯨꯗꯝ ꯑꯃ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯛꯏ꯫ ꯃꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯊꯝꯕꯥꯜ ꯑꯃ ꯍꯦꯛꯂꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯅꯥꯄꯗ ꯆꯦꯛꯁꯤꯟꯅ ꯊꯦꯠꯆꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯝꯕꯥꯜ ꯑꯗꯨ ꯃꯌꯥꯗ ꯑꯃꯨꯛ ꯆꯤꯛꯂꯝꯃꯤ, ꯑꯗꯨꯗꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯊꯥꯗꯔꯝꯃꯤ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯊꯝꯕꯥꯜ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯊꯕꯥꯛꯇ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯪꯒꯤꯠ ꯑꯁꯤ ꯇꯧꯔꯒ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯒ ꯁꯨꯔꯖ ꯄꯨꯔꯖꯥ ꯀꯠꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯉꯩꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯄꯨꯕ ꯑꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯪꯂꯛꯏ, "ꯏꯇꯥꯎ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯒꯦ?" ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯊꯨꯡ ꯑꯃꯒꯤ ꯑꯅꯥꯕ ꯍꯧꯔꯛꯇꯨꯅ ꯃꯗꯨꯒꯤ ꯃꯩꯆꯥꯛ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯥꯟ ꯑꯁꯤ ꯊꯥꯒꯗꯧꯔꯤ." ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯀꯔꯤ ꯑꯅꯥꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ?" ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯃꯔꯨꯞꯇ ꯍꯥꯏꯗꯣꯛꯀꯗꯕ ꯏꯀꯥꯏꯖꯩ, ꯑꯗꯨꯕꯨ ꯇꯥꯟꯅꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇ ꯃꯔꯨꯞꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯨꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨ ꯐꯖꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯌꯦꯡꯕꯗ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯗꯨꯒꯨꯝꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯤꯆꯤꯒꯤ ꯊꯧꯔꯕ ꯇꯦꯟ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯊꯥꯔꯝꯗꯨꯅ ꯑꯩꯒꯤ ꯗꯤꯍꯦ ꯑꯁꯦ ꯃꯥꯒꯤ ꯇꯦꯟꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯍꯣꯠꯅꯕꯗ ꯈꯔ ꯋꯥꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯇꯦꯟꯒꯤ ꯃꯍꯨꯅ ꯉꯥꯎꯔꯤ꯫ ꯍꯦꯂꯣꯏꯅ ꯄꯨꯔꯕ ꯃꯤ ꯑꯗꯨꯒ ꯑꯩꯒ ꯑꯝꯍꯥ ꯑꯣꯏꯔꯦ꯫ ꯄꯨꯛꯅꯤꯡ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ." ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯌꯨꯕꯔꯥꯖ, ꯄꯨꯛꯅꯤꯡ ꯇꯞꯊꯕꯤꯌꯨ, ꯍꯥꯛꯅ ꯐꯤꯡꯕꯤꯈꯤꯅꯨ꯫ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯈꯤꯒꯦ." ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯑꯃꯗꯤ ꯀꯔꯝꯕ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯇꯧꯔꯝꯕ ꯂꯩꯕꯒꯦ? ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯇꯧꯔꯝꯕ ꯏꯪꯒꯤꯠ ꯊꯕꯛ ꯑꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯔꯤ꯫ ꯃꯍꯥꯛ ꯊꯝꯕꯥꯜ ꯑꯃ ꯍꯦꯛꯂꯒ ꯃꯅꯥꯗ ꯆꯤꯜꯂꯤ, ꯑꯗꯨꯗꯒꯤ ꯃꯌꯥꯗ ꯑꯃꯨꯛ ꯆꯤꯛꯏ, ꯃꯈꯣꯡꯗ ꯑꯃꯨꯛ ꯊꯥꯗꯩ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯊꯝꯕꯥꯜ ꯑꯗꯨ ꯃꯥꯒꯤ ꯍꯥꯗꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯁꯨꯔꯖ ꯄꯨꯖꯥ ꯀꯠꯂꯝꯂꯒ
ꯑꯗꯨꯝ ꯆꯠꯈꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯃꯗꯨꯗꯤ ꯃꯔꯝ ꯑꯃ ꯂꯩꯔꯤ꯫ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯤꯅ ꯉꯥꯡꯕ ꯃꯔꯣꯜ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯏꯪꯒꯤꯠ ꯏꯔꯥꯡꯅ ꯈꯪꯅꯕ ꯍꯥꯏꯕ ꯃꯑꯣꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯗꯅ ꯈꯨꯗꯝꯗ ꯄꯨꯛꯅꯤꯡ ꯈꯪꯅꯁꯤ ꯍꯥꯏꯕ ꯋꯥꯅꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯈꯨꯗꯝ ꯑꯗꯨ ꯚꯥꯕꯊ꯭ꯔ ꯑꯩ ꯍꯥꯏꯖꯒꯦ, ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯤ꯫ ꯃꯥꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯀꯔꯅꯥꯠ ꯂꯩꯕꯥꯛꯀꯤ ꯃꯤꯅꯤ ꯎꯠꯄꯅꯤ꯫ ꯃꯌꯥꯅ ꯆꯤꯛꯂꯤꯕ ꯑꯗꯨꯅ ꯗꯟꯇꯃꯨꯀꯨꯠ ꯃꯍꯥꯔꯥꯖꯒꯤ ꯃꯃꯣꯝꯅꯤ ꯈꯪꯍꯟꯕꯅꯤ꯫ ꯃꯈꯣꯡꯗ ꯑꯃꯨꯛ ꯊꯥꯗꯕ ꯑꯗꯨꯒꯤ ꯑꯥꯔꯊꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯄꯗꯃꯥꯄꯇꯤ ꯀꯧꯏ ꯍꯥꯏꯕꯅꯤ꯫ ꯑꯀꯣꯟꯕꯗ ꯊꯝꯕꯥꯜ ꯑꯗꯨ ꯃꯥꯒꯤ ꯊꯕꯥꯛꯇ ꯆꯦꯠꯅ ꯀꯣꯜꯂꯤꯕ ꯑꯗꯨꯗꯤ, ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯄꯨ ꯎꯕꯗ ꯃꯥꯒꯤ ꯍꯗꯤꯅꯨꯡꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯀꯥ ꯐꯟꯅ ꯁꯥꯠꯂꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯕꯔꯥꯖ, ꯃꯥꯒꯤ ꯏꯪꯒꯤꯠ ꯑꯗꯨꯒꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯕꯗꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯌꯨꯕꯔꯥꯖꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯍꯥꯛ ꯑꯁꯤꯃꯛꯇꯤ ꯂꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯤꯄꯥꯅꯤ꯫ ꯅꯕꯨꯙꯤ ꯅꯔꯧꯁꯤꯡꯗ ꯁꯒꯣꯜꯁꯦꯜ ꯒꯨꯔꯨꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯑꯄꯨꯝꯕ ꯃꯥꯡꯈꯔꯦ꯫ ꯃꯔꯨꯞꯅ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯁꯣꯏꯔꯔꯣꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯃꯨꯛ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ꯫ ꯋꯥꯈꯜ ꯂꯃꯥꯡꯅꯈ꯭ꯔꯦ, ꯊꯃꯣꯏ ꯐꯥꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯨꯞ, ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯔꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯗꯨꯅ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯁꯨꯝ ꯇꯧꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅ ꯗꯥꯟꯁꯇꯃꯨꯀꯨꯠ ꯃꯍꯥꯔꯥꯖꯒꯤ ꯂꯩꯕꯥꯛ ꯀꯔꯅꯥꯠ ꯌꯧꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯄꯗꯃꯥꯄꯇꯤꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯗꯒꯦ? ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯎꯅꯕ ꯐꯪꯒꯗꯒꯦ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯄꯨꯛꯅꯤꯡ ꯇꯞꯊꯕꯤꯌꯨ꯫ ꯊꯕꯛ ꯇꯧꯕꯗ ꯇꯐꯤꯡ ꯇꯐꯤꯡꯂꯕꯗꯤ ꯑꯁꯣꯏꯕ ꯑꯀꯥꯏꯕ ꯊꯣꯛꯀꯟꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯒꯗꯕ ꯑꯗꯨꯒ ꯄꯗꯃꯥꯄꯇꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯥꯛꯏ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯨꯅꯕ ꯃꯤꯁꯛ ꯈꯟꯅꯈꯤꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯔꯩꯄꯥꯛꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯃꯤꯁꯨ ꯂꯩꯇꯦ꯫ ꯀꯅꯥꯗ ꯗ꯭ꯌꯨꯇꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯅꯤ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯁꯪꯁꯥꯔꯗ ꯂꯟ ꯄꯥꯝꯗꯕ ꯃꯤ ꯂꯩꯇꯕꯅꯤ꯫ ꯌꯨꯕꯔꯥꯖ, ꯑꯩ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯖꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯀꯣꯏꯒꯦ ꯈꯜꯂꯕꯗꯤ ꯕꯩꯁꯅꯕꯤ, ꯂꯥꯏꯅꯤꯡꯕꯤ, ꯃꯥꯂꯤꯅꯤ, ꯒ꯭ꯋꯥꯂꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯦꯛꯇ ꯂꯣꯏꯅꯕꯤ, ꯃꯇꯥ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯊꯤꯔꯒ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯍꯦꯛ ꯄꯤꯁꯤꯟꯗꯨꯅ ꯃꯕꯨꯛ ꯄꯦꯜꯍꯜꯂꯒ ꯗ꯭ꯌꯨꯇꯤ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯗ꯭ꯌꯨꯇꯤꯒꯤ ꯊꯕꯛꯇ ꯃꯇꯤꯛ ꯆꯥꯔꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯨꯕꯔꯥꯖ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯅꯔꯒ ꯃꯃꯩꯊꯪꯗ ꯃꯥꯂꯤꯅꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯃꯤꯔꯩꯕꯥꯛ ꯃꯆꯥꯅꯤ, ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯪ ꯃꯥꯂꯤꯅꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯌꯨꯝꯊꯨꯡ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯊꯣꯛꯂꯤ꯫ ꯃꯗꯨꯅ ꯃꯥꯂꯤꯅꯤ ꯑꯗꯨꯕꯨ ꯂꯟ ꯊꯨꯝ ꯑꯗꯨ ꯐꯪꯕꯒ ꯂꯝ ꯀꯣꯏꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯐꯝ ꯄꯤꯕꯤꯔꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯂꯩꯐꯝ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯑꯃꯨꯛꯀ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯁꯜꯂꯤ꯫ ꯑꯗꯨꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯂꯟꯒꯤ ꯃꯒꯨꯟ ꯃꯄꯣꯛꯉꯩꯒꯤ ꯁꯛ ꯈꯪꯅ ꯎꯅꯗ꯭ꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯈꯜꯍꯟꯈꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯍꯧꯅꯔꯗꯨꯅ ꯅꯣꯡꯃꯗꯨꯒꯤ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯍꯧꯅꯕꯤ ꯅꯤꯌꯣꯝ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥ ꯊꯛꯀꯗꯕ ꯈꯔ ꯆꯥꯅꯔꯦ꯫ ꯃꯇꯨꯡ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯂꯤꯅꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯁꯤ ꯀꯌꯥ ꯃꯔꯨꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯥꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯒꯤ ꯑꯔꯦꯞꯄ ꯋꯥꯁꯨ ꯍꯥꯏꯖꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯃꯩꯊꯪꯗ ꯔꯥꯖ ꯀꯩꯅꯥ ꯄꯗꯃꯥꯄꯇꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯋꯥꯕꯒꯤ ꯄꯥꯎ ꯑꯃꯨꯛꯇꯪ ꯇꯝꯕꯤꯔꯨꯅꯕ
ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯗꯨ ꯃꯥꯂꯤꯅꯤ ꯑꯗꯨꯅꯁꯨ ꯔꯥꯖꯀꯩꯅꯥ ꯄꯗꯃꯥꯄꯇꯤꯒꯤ ꯃꯐꯝꯗ ꯍꯥꯏꯕꯤꯔꯨꯔꯒꯦ ꯌꯥꯈꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯥꯂꯤꯅꯤꯗ ꯍꯥꯏꯖꯔꯛꯏ, ꯏꯃꯥ ꯁꯛꯂꯕꯤ, ꯅꯍꯥꯛꯅ ꯔꯥꯖꯀꯩꯅꯥꯗ ꯍꯥꯏꯕꯤꯒꯗꯕ ꯃꯔꯣꯟꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯣꯡꯃ ꯕꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯦꯡꯅꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯀꯡꯉꯥꯎꯅꯗꯨꯅ ꯏꯕꯦꯟꯒꯤ ꯌꯨꯝꯗ ꯂꯩꯔꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯤ ꯅꯨꯖꯥꯒꯤ ꯅꯨꯡꯁꯤ ꯅꯄꯥꯎꯁꯨ ꯅꯣꯡꯌꯤꯟ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯊꯥꯖꯒꯤ ꯑꯃꯤꯠꯇ ꯉꯥꯏꯕꯒꯨꯝ ꯉꯥꯏꯖꯔꯤ꯫ ꯋꯥꯍꯩ ꯑꯁꯤꯗꯗꯤ ꯇꯝꯕꯤꯌꯨ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯋꯥꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯂꯤꯅꯤ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯈꯤꯗꯨꯅ ꯃꯍꯥꯛ ꯄꯗꯃꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯤꯅꯤ ꯂꯥꯛꯄ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯄꯗꯃꯥꯄꯇꯤꯅ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯅꯔꯤ꯫ ꯃꯃꯩꯗ ꯀꯔꯤ ꯊꯕꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯛꯂꯤ꯫ ꯃꯥꯂꯤꯅꯤ ꯑꯍꯥꯟꯕ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯍꯥꯏꯉꯝꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯥꯏꯖꯕ ꯌꯥꯅꯕ ꯄꯥꯡꯒꯜ ꯄꯤꯔꯛꯂꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯂꯤ꯫ ꯃꯥꯂꯤꯅꯤꯒꯤ ꯃꯄꯥꯎ ꯇꯥꯕꯗ ꯄꯗꯃꯥꯄꯇꯤ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯡꯗ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯥꯂꯤꯅꯤꯕꯨ ꯊꯤꯅ ꯆꯩꯔꯒ ꯃꯈꯨꯠ ꯑꯅꯤꯒꯤ ꯈꯨꯗꯣꯜ 10 ꯑꯗꯨ ꯑꯃꯨꯛ ꯂꯨꯞꯂꯒ ꯃꯥꯂꯤꯅꯤꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯝꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯉꯛ ꯄꯥꯏꯗꯨꯅ ꯏꯟꯂꯛꯂꯤ꯫ ꯃꯥꯂꯤꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅꯃꯛ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯥꯂꯤꯅꯤꯒꯤ ꯃꯔꯥꯏꯕꯛꯇ ꯈꯨꯗꯣꯜ 10ꯒꯤ ꯃꯨꯛ ꯃꯐꯝ ꯑꯗꯨ ꯃꯇꯧ ꯑꯃꯒꯨꯝ ꯌꯦꯡꯕꯗ ꯐꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯅꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯔꯥꯏꯕꯛꯀꯤ ꯃꯨꯛ ꯑꯗꯨ ꯌꯦꯡꯍꯟꯗꯨꯅ ꯋꯥꯔꯝ ꯑꯆꯨꯝꯕ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯃꯥꯏ ꯃꯛꯁꯤꯜꯂꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯍꯩ ꯌꯥꯜꯂꯒꯅꯤ꯫ ꯄꯗꯃꯥꯄꯇꯤꯒꯤ ꯆꯤꯊꯤ ꯃꯔꯣꯜ ꯑꯩ ꯈꯪꯂꯦ, ꯄꯥꯖꯔꯛꯀꯦ, ꯄꯨꯛꯅꯤꯡ ꯇꯞꯅ ꯇꯥꯕꯤꯌꯨ꯫ ꯃꯈꯨꯠ 10ꯒꯤ ꯈꯨꯗꯝ ꯏꯕꯦꯟꯒꯤ ꯃꯥꯏꯗ ꯊꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯣꯟꯗꯤ ꯊꯥꯁꯤꯒꯤ ꯁꯤꯔꯝꯗꯥꯏ 10ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯎꯅꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯨꯕꯔꯥꯖ ꯋꯥꯈꯜ ꯐꯤꯡꯒꯠꯄ ꯌꯥꯗ꯭ꯔꯤ꯫ ꯏꯕꯦꯟꯕꯨ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯈꯤꯁꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯈꯤꯁꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯗꯨꯅ ꯃꯥꯂꯤꯅꯤꯗ ꯁꯅꯥ ꯈꯔ ꯑꯃꯨꯛ ꯑꯋꯥꯃꯟ ꯑꯣꯏꯅ ꯄꯤꯈꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯇꯒ ꯆꯠꯄꯤꯅꯕ ꯍꯥꯏꯖꯔꯦ꯫ ꯃꯥꯂꯤꯅꯤꯁꯨ ꯁꯦꯜꯒꯤ ꯃꯌꯥꯏꯅ ꯄꯨꯡꯁꯨꯝ ꯁꯨꯝꯃꯠꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯃꯈꯩ ꯌꯥꯈꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯂꯤꯅꯤ ꯄꯗꯃꯥꯄꯇꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯥꯂꯤꯅꯤ ꯂꯥꯛꯄ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯩꯅꯥ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯆꯩꯔꯛꯏ, ꯃꯕꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯇꯧꯕ ꯂꯥꯛꯆꯕ ꯁꯥꯔꯤꯕꯅꯣ? ꯃꯥꯂꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯅꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛꯇꯒ ꯆꯠꯄꯤꯔꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯤꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯥꯂꯤꯅꯤ ꯋꯥꯉꯥꯡ ꯍꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯐꯅ ꯆꯩꯔꯕꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨꯝꯗꯤ ꯑꯗꯨꯝ ꯃꯍꯥꯏꯔꯝꯃꯤ꯫ ꯄꯗꯃꯥꯄꯇꯤ ꯃꯕꯦꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯟꯗꯛꯇꯤ ꯃꯈꯨꯠ ꯈꯨꯗꯣꯜ 3ꯅ ꯀꯨꯀꯨꯝ ꯆꯟꯗꯟ ꯂꯨꯞꯂꯒ ꯃꯥꯂꯤꯅꯤꯒꯤ ꯃꯃꯥꯏꯗ ꯑꯃꯨꯛꯀ ꯅꯝꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯨꯅꯃꯨꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯛꯂꯤ꯫ ꯃꯥꯂꯤꯅꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅꯕꯨ ꯐꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯈꯪꯗꯕꯅ ꯃꯊ꯭ꯋꯥꯏꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯃꯆꯥꯁꯨ ꯃꯕꯦꯜꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯊꯣꯏꯅ ꯍꯔꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯅꯤꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯈꯨꯗꯝ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯅꯣꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯆꯤꯊꯤ ꯃꯔꯣꯟꯗꯤ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯅ ꯏꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯔꯥꯖꯁ꯭ꯋꯥꯂꯥ ꯃꯁꯥ ꯁꯦꯡꯗꯕ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯇꯥꯛꯂꯛꯄꯅꯤ꯫ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩꯔꯤ, ꯅꯨꯄꯤꯒꯤ ꯃꯁꯥ ꯁꯦꯡꯗꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯆꯟꯗꯥꯂꯤꯅꯤ ꯑꯣꯏ, 9 ꯁꯨꯕꯅ ꯕ꯭ꯔꯥꯍꯃꯟ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯏ, 8ꯅꯤ ꯆꯟꯕꯅ ꯑꯇꯣꯟꯕꯤ ꯅꯨꯄꯤꯒ ꯃꯥꯟꯅꯩ, 4ꯅꯤ 5ꯅꯤ ꯍꯥꯏꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯌꯥꯔꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯑꯊꯨꯞꯄ ꯃꯔꯣꯜ ꯑꯁꯤ ꯃꯥꯂꯤꯅꯤꯗ ꯈꯨꯗꯝꯅ ꯇꯥꯛꯂꯛꯄꯅꯤ꯫ ꯄꯨꯛꯅꯤꯡ ꯌꯥꯡꯕꯤꯒꯅꯨ, ꯉꯁꯤꯒꯤ ꯅꯨꯃꯤꯠ 8ꯅꯤꯗꯪ ꯆꯣꯟꯊꯔꯒ
ꯔꯥꯖꯀꯨꯃꯥꯔꯤꯒ ꯎꯅꯕ ꯌꯥꯔꯒꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯇꯧꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃ ꯋꯥꯅ ꯈꯥꯡꯂꯛꯂꯤ꯫ ꯃꯔꯤꯅꯤ ꯁꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯥꯂꯤꯅꯤꯗ ꯁꯅꯥ ꯈꯔ ꯑꯃꯨꯛ ꯄꯤꯔꯒ ꯔꯥꯖꯀꯩꯅ꯭ꯌ ꯄꯗꯃꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯔꯨꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯥꯂꯤꯅꯤ ꯃꯕꯦꯝꯃꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯁꯅꯥ ꯐꯪꯂꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯃꯥꯂꯤꯅꯤ ꯂꯥꯛꯄ ꯎꯕꯗ ꯄꯗꯃꯥꯄꯇꯤ ꯆꯩꯕ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯃꯨꯛ ꯂꯥꯛꯂꯦ, ꯉꯁꯤꯗꯤ ꯂꯥꯛꯎ ꯅꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯇꯧꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯗꯨꯅ ꯃꯇꯥ ꯃꯌꯥꯝ ꯀꯧꯁꯤꯜꯂꯒ ꯃꯥꯂꯤꯅꯤꯕꯨ ꯐꯥꯗꯅ ꯄꯨꯟꯁꯤꯜꯍꯜꯂꯤ꯫ ꯃꯗꯨꯅ ꯃꯥꯂꯤꯅꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯪꯖꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯅꯆꯠ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯆꯩꯕꯤꯔꯦ, ꯑꯗꯨꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯄꯨꯊꯣꯛꯂꯒ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯦ, ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯃꯉꯛ ꯂꯥꯛꯇꯨꯅ ꯏꯟꯈꯔꯦ꯫ ꯃꯥꯂꯤꯅꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯀꯞꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯦ꯫ ꯃꯥꯂꯤꯅꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯖꯨꯕꯔꯥꯖ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯔꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯏꯕꯦꯟ ꯃꯥꯂꯤꯅꯤꯕꯨ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯜꯂꯤꯕꯗꯤ? ꯃꯔꯝ ꯑꯗꯨ ꯑꯩ ꯈꯪꯅꯤꯡꯏ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯃꯔꯝ ꯇꯥꯛꯆꯒꯦ꯫ ꯉꯁꯤ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯏꯕꯦꯝꯃ ꯄꯗꯃꯥꯕꯇꯤꯅ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯄꯨꯟꯖꯔꯒꯦ ꯈꯪꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯃꯤꯍꯨꯠ ꯊꯣꯡꯂꯣꯝꯗ ꯊꯥꯗꯣꯛꯂꯛꯄꯅ ꯂꯝꯕꯤ ꯇꯥꯛꯂꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎꯃꯤꯟꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯠ ꯀꯧꯕ ꯑꯉꯥꯟꯕ ꯃꯅꯥꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯅꯕ ꯅꯣꯡꯆꯨꯞꯀꯤ ꯆꯤꯡꯂꯣꯝꯗ ꯂꯣꯠꯈꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤꯃꯛ ꯆꯥꯕ ꯊꯛꯄ ꯂꯣꯏꯈꯔꯦ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨ ꯌꯧꯔꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯗꯃꯥꯄꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯒꯤ ꯂꯝꯕꯤꯗ ꯌꯧꯔꯛꯂꯤ꯫ ꯄꯗꯃꯥꯄꯇꯤꯁꯨ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯕꯨꯡꯉꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯍꯔꯥꯎꯕꯗ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯃꯆꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯥꯒꯤ ꯇꯨꯝꯅꯕ ꯀꯥꯔꯣꯝꯗ ꯄꯨꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯝꯅ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯀꯥꯡꯊꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯍꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯕꯨꯛꯀꯤ ꯑꯅꯤꯡꯕ ꯋꯥ ꯀꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯊꯔꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯗꯃꯥꯄꯇꯤ ꯅꯤꯡꯊꯧꯃꯆꯥꯗ ꯋꯥꯍꯩ ꯈꯔ ꯍꯪꯖꯔꯛꯏ, ꯏꯕꯨꯡꯉꯣ, ꯍꯟꯗꯛ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯅ ꯅꯤꯡꯕ ꯋꯥꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯈꯪꯕꯤꯕꯒꯦ? ꯃꯁꯤ ꯏꯕꯨꯡꯉꯣꯒꯤ ꯕꯨꯙꯤꯅ ꯈꯪꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯤꯕ꯭ꯔꯥ? ꯑꯁꯤꯃꯇꯪꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦ꯫ ꯑꯩꯒꯤꯃꯛꯇꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯕ ꯑꯗꯨꯇꯅꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯣꯏꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯗꯃꯥꯄꯇꯤꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯑꯁꯤꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜꯄꯣꯠ ꯇꯝꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ, ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯈꯔꯗꯪ ꯆꯦꯛꯁꯤꯟꯅ ꯏꯅꯥꯏꯁꯤꯡꯕꯨ ꯊꯤꯜꯍꯟꯖꯔꯛꯀꯦ꯫ ꯃꯗꯨ ꯏꯕꯨꯡꯉꯣꯗꯤ ꯍꯥꯕꯤꯔꯨꯒꯅꯨ, ꯑꯁꯤꯡꯕ ꯅꯤꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯛꯀꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯑꯗꯨꯝ ꯉꯥꯜꯂꯛꯄꯒꯤ ꯃꯑꯣꯡ ꯎꯔꯛꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯥꯂꯤꯅꯤꯒꯤ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯏꯁꯣꯔ ꯄꯨꯖꯥ ꯀꯠꯆꯔꯦ꯫ ꯄꯨꯖꯥ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯩꯅ ꯄꯗꯃꯥꯄꯇꯤꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯕꯨ ꯍꯨ ꯍꯥꯞꯂꯒ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯊꯤꯜꯍꯜꯂꯛꯏ꯫
ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯗꯃꯥꯄꯇꯤꯅ ꯃꯔꯨꯞꯀꯤꯗꯃꯛ ꯆꯥꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯈꯔꯗꯪ ꯊꯥꯔꯛꯄꯅꯤ, ꯃꯁꯤ ꯆꯥꯕꯤꯌꯨ"꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯂꯛꯏ, "ꯔꯥꯖꯀꯨꯃꯥꯔ, ꯉꯁꯤ ꯄꯣꯠ ꯑꯁꯤ ꯆꯥꯔꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯁꯤ ꯊꯥꯖꯕꯤꯗ꯭ꯔꯒ ꯄꯔꯤꯈꯥ ꯇꯧꯖꯒꯦ, ꯌꯦꯡꯕꯤꯌꯨ"꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯍꯨꯏ ꯑꯃ ꯀꯧꯗꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨ ꯑꯆꯥꯄꯣꯠ ꯑꯗꯨ ꯆꯥꯕꯒ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯍꯨꯏ ꯑꯗꯨ ꯁꯤꯕ ꯎꯔꯕ ꯅꯤꯡꯊꯧꯃꯆꯥ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯦ, ꯑꯩꯗꯤ ꯃꯥꯕꯨ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯣꯏꯕꯤ ꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯕꯤꯁ꯭ꯋꯥꯘꯥꯇꯤꯅꯤ ꯑꯣꯏꯔꯤ? ꯊꯥꯖꯕ ꯌꯥꯗ꯭ꯔꯕ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯔꯨꯞ, ꯑꯗꯨꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯃꯥꯅ ꯃꯔꯨꯞꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕꯅꯣ"꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯌꯨꯕꯔꯥꯖ, ꯃꯔꯝ ꯑꯗꯨ ꯈꯪꯕꯤꯅꯤꯡꯕ꯭ꯔꯥ? ꯃꯗꯨ ꯍꯥꯏꯖꯒꯦ, ꯇꯥꯕꯤꯌꯨ꯫ ꯃꯗꯨꯗꯤ ꯌꯨꯕꯔꯥꯖ ꯏꯕꯦꯝꯃ ꯄꯗꯃꯥꯄꯇꯤꯅ ꯌꯥꯝꯅꯃꯛ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯥꯛꯇ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯃꯥꯅ ꯊꯝꯅꯤꯡꯏ꯫ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇ ꯍꯜꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯏ꯫ ꯃꯗꯨꯗ ꯑꯩ ꯑꯁꯤ ꯂꯩꯔꯕꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯗꯨ ꯊꯨꯡꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯒꯦ ꯇꯧꯕꯅꯤ꯫ ꯊꯥꯖꯕꯤꯌꯨ, ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯃꯍꯥꯛ ꯑꯁꯦ ꯑꯩꯉꯣꯟꯗꯗꯤ ꯏꯃꯥꯒ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯣꯏꯅ ꯀꯥꯏꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯌꯨ, ꯃꯥꯒꯤ ꯃꯁꯨꯡ ꯑꯩꯈꯣꯏ ꯀꯌꯥ ꯋꯥꯔꯛꯂꯕꯅꯤ꯫ ꯆꯤꯡꯅꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯥꯏꯖꯤꯁꯨ ꯑꯣꯏꯅꯅꯕ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯌꯨꯕꯔꯥꯖꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯡꯕꯤꯗꯨꯅ ꯑꯊꯣꯏꯕ ꯄ꯭ꯔꯦꯝꯒꯤ ꯈꯨꯗꯣꯜ ꯂꯧꯅꯕꯤꯔꯨ"꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇꯪꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯇꯥꯔꯦ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯣ ꯂꯥꯏꯅ ꯀꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨ ꯅꯅꯥꯏ ꯇꯥꯛꯆꯒꯦ꯫ ꯉꯁꯤ ꯑꯍꯤꯡꯗꯤ ꯌꯨꯕꯔꯥꯖꯗꯤ ꯇꯨꯝꯕꯤꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯈꯤꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯃꯗꯨꯅ ꯃꯥꯅ ꯇꯨꯝꯈ꯭ꯔꯕꯗꯤ ꯃꯐꯩꯒꯟꯗ ꯇ꯭ꯔꯤꯁꯨꯜꯒꯤ ꯈꯨꯗꯝ ꯑꯃꯇꯪꯗꯤ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯑꯃꯇꯪ ꯄꯨꯗꯨꯅ ꯊꯨꯅꯃꯛ ꯍꯟꯕꯤꯔꯛꯎ꯫ ꯃꯇꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯥꯟꯅꯁꯤ"꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯧꯈꯔꯦ꯫ ꯑꯗꯨꯒ ꯇ꯭ꯔꯤꯁꯨꯜꯒꯤ ꯈꯨꯗꯝ ꯑꯃ ꯇꯧꯔꯝꯂꯒ ꯔꯥꯖꯀꯦꯅꯥꯒꯤ ꯃꯐꯤ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯅ ꯄꯨꯔꯛꯄ ꯐꯤ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯄꯤꯔꯔꯦ꯫ ꯐꯤ ꯑꯗꯨ ꯐꯪꯂꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯇꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯩꯅꯥꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯗꯃꯥꯄꯇꯤꯒꯤ ꯃꯐꯤ ꯑꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯑꯃꯗꯤ ꯗꯨꯀꯥꯟꯗ ꯌꯣꯟꯅꯅꯕ ꯄꯨꯔꯛꯂꯤ꯫ ꯐꯤ ꯑꯗꯨ ꯗꯨꯀꯥꯟꯗꯥꯔ ꯑꯃꯅ ꯍꯦꯛ ꯎꯕꯗ ꯅꯤꯡꯊꯧꯃꯆꯥ ꯅꯨꯄꯤꯒꯤ ꯃꯐꯤꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗ ꯇꯥꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯗꯥꯔꯨꯒꯥꯁꯤꯡ ꯑꯗꯨꯅ ꯌꯨꯕꯔꯥꯖꯕꯨ ꯐꯥꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯄꯗꯃꯥꯄꯇꯤꯒꯤ ꯃꯃꯤꯡ ꯍꯛꯇꯨꯅ ꯊꯥꯕ ꯐꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯨꯔꯥꯟꯕ ꯐꯥꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯤꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯗꯨꯅ ꯃꯗꯨ ꯀꯔꯝ ꯇꯧꯅ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯒꯦ ꯍꯪꯂꯛꯏ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕꯗ ꯐꯤ ꯌꯣꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯐꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯪꯖꯗꯦ꯫ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯑꯃ ꯁ꯭ꯃꯁꯥꯟꯘꯥꯇ ꯂꯥꯏ ꯅꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯤ ꯑꯁꯤ ꯌꯣꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯈꯔ ꯂꯩꯔꯛꯎ ꯄꯤꯔꯛꯄꯅꯤ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯐꯤꯌꯣꯟꯕ ꯅꯤꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯒꯨꯔꯨ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯔꯝ ꯍꯪꯅꯅꯕ ꯊꯥꯈꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯁ꯭ꯔꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ, ꯃꯗꯨ ꯔꯥꯖꯀꯦꯅꯥꯒꯤ ꯃꯐꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯖꯣꯒꯤꯅ ꯈꯨꯝꯂꯛꯏ, "ꯐꯤ ꯑꯁꯤ ꯑꯩꯅ ꯐꯪꯈꯤꯕꯒꯤ ꯋꯥꯔꯤ ꯅꯈꯣꯏ ꯇꯥꯅꯤꯡꯕ꯭ꯔꯥ? ꯃꯗꯨ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩ ꯂꯤꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯣꯡꯃ ꯊꯥꯁꯤꯔꯝꯗꯥꯏꯒꯤ 14ꯅꯤ ꯄꯥꯟꯕ ꯀ꯭ꯔꯤꯁꯅ ꯆꯇꯨꯔꯗꯁꯤ ꯅꯨꯃꯤꯠꯅꯤ꯫
ꯑꯍꯤꯡ ꯑꯗꯨ ꯐꯅ ꯊꯦꯡꯈ꯭ꯔꯦ, ꯃꯝꯕ ꯁꯨꯛꯄꯅꯁꯨ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ 5 ꯈꯛꯀ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯔꯗꯨꯅ ꯃꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨ ꯏ ꯊꯛꯂꯨꯕꯒꯤ ꯑꯉꯥꯎꯕ ꯅꯤꯁꯥ ꯀꯥꯗꯨꯅ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁ꯭ꯃꯁꯥꯟ ꯑꯁꯤꯗ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯝꯂꯒ ꯖꯒꯣꯏ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯒ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄ꯭ꯔꯦꯝ ꯑꯗꯨꯅ ꯍꯛꯃꯟꯈꯤꯗꯨꯅ ꯃꯁꯥꯒꯤ ꯃꯐꯤ ꯍꯨꯟꯗꯣꯛꯂꯝꯕ ꯈꯪꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕꯤ ꯃꯌꯥꯏ ꯀꯥꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯐꯩꯒꯟꯗ ꯑꯩꯒꯤ ꯇ꯭ꯔꯤꯁꯨꯜ ꯑꯁꯤꯒꯤ ꯗꯥꯛ ꯈꯨꯗꯝ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯗꯥꯀꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯤ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨ ꯑꯩꯅ ꯈꯨꯜꯂꯒ ꯁꯤꯁꯔꯗ ꯌꯣꯟꯊꯣꯛꯂꯨꯅꯕ ꯄꯤꯈꯤꯕꯅꯤ, ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯑꯀꯥꯏꯕ ꯐꯠꯇꯕ ꯊꯣꯛꯂꯕꯒꯦ? ꯁꯥꯙꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯀꯣꯅꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯄꯗꯃꯥꯄꯇꯤꯒꯤ ꯃꯐꯩꯒꯟꯗ ꯍꯥꯏꯔꯤꯕ ꯗꯥꯛ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯐꯩꯒꯟꯗ ꯌꯦꯡꯕꯗ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯐꯝ ꯂꯩꯔꯝꯕ ꯑꯗꯨ ꯇꯁꯦꯡ ꯎꯔꯨꯔꯦ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯦꯡꯕ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯃꯔꯝ ꯑꯗꯨ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯏꯀꯥꯏꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯗ ꯐꯠꯇꯕ ꯕꯗꯅꯥꯝ ꯂꯩꯕꯥꯛꯅ ꯉꯥꯡꯅꯒꯗꯕ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯃꯥꯏ ꯍꯥꯏꯒꯠꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯖꯗꯕ ꯋꯥꯐꯝ ꯑꯗꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯖꯣꯒꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯪꯍꯟꯈꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯅ ꯍꯪꯂꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯥꯙꯨꯅ ꯄꯤꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯑꯁꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯙꯔꯃ ꯕꯤꯆꯥꯔ ꯇꯧꯕ ꯇꯥꯔꯕꯗꯤ ꯕ꯭ꯔꯥꯍ꯭ꯃꯟ, ꯁꯟꯕꯤ, ꯅꯨꯄꯤ, ꯑꯉꯥꯡ, ꯀꯤꯗꯨꯅ ꯆꯪꯖꯔꯛꯂꯤꯕꯤ ꯃꯤ ꯑꯃꯁꯨꯡ ꯃꯔꯜ ꯃꯊꯨꯝ ꯂꯧꯗꯨꯅ ꯆꯥꯊꯣꯛꯂꯨꯔꯕ ꯃꯤ, ꯃꯈꯣꯏ ꯑꯗꯨꯗꯤ ꯍꯥꯠꯍꯩꯗꯦ꯫ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯨꯔꯕꯗꯤ ꯄꯥꯞ ꯆꯥꯎꯏ ꯑꯃꯗꯤ ꯅꯔꯛ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯅ ꯂꯩꯕꯥꯛꯀꯤ ꯑꯀꯥꯏꯕ ꯑꯃ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ, ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ꯫ ꯑꯗꯨꯅ ꯅꯕꯨꯡꯉꯣꯗ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯕꯟꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯌꯨ, ꯃꯗꯨꯗ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯇꯤꯀꯥꯔꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯨꯔꯦ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯁꯩꯅꯥꯁꯤꯒꯤ ꯃꯋꯥ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯂꯗꯨꯅ ꯌꯥꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯍꯦꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯕꯟꯗ ꯆꯠꯈꯤꯅꯕ ꯍꯨꯀꯨꯝ ꯇꯧꯔꯛꯂꯦ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯗꯨꯅ ꯄꯗꯃꯥꯄꯇꯤꯅ ꯂꯥꯛꯀꯗꯕ ꯕꯟꯒꯤ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯄꯗꯃꯥꯄꯇꯤꯅꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯀꯟꯈꯤꯕꯅ ꯈꯥꯡꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯕꯟꯒꯤ ꯂꯝꯕꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯕꯟꯗ ꯎꯅꯔꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯂꯩꯔꯝꯕ ꯎꯕꯗ ꯔꯥꯖꯀꯩꯅ ꯌꯥꯝꯅꯃꯛ ꯏꯀꯥꯏꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡ ꯇꯧꯔꯨꯕ ꯑꯗꯨꯗꯒꯤ ꯐꯜꯅ ꯉꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯐꯪꯂꯔꯤꯕ ꯗꯁꯥ ꯑꯗꯨꯅꯤ ꯈꯪꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯟꯖꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯀꯔꯤ ꯑꯃꯠꯇ ꯗꯣꯁ ꯂꯧꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯗꯃꯥꯄꯇꯤ ꯔꯥꯖꯀꯩꯅ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯤ꯫ ꯌꯦꯡꯕꯤꯌꯨ, ꯂꯥꯏꯒꯤ ꯅꯣꯡꯗꯝꯈꯣꯟ ꯃꯤꯑꯣꯏꯕꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯁꯤꯡꯕ ꯃꯤ ꯀꯌꯥꯁꯨ ꯑꯋꯥ ꯑꯅꯥ ꯗꯁꯥ ꯇꯥꯔꯕꯗ ꯑꯄꯪꯕ ꯍꯦꯛ ꯃꯑꯣꯜꯂꯤ꯫ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯨꯅ ꯖꯒꯠꯀꯤ ꯃꯄꯨ ꯑꯣꯏꯔꯕ ꯁꯤꯔꯤ ꯔꯥꯝꯆꯟꯗ꯭ꯔ ꯁꯅꯥꯒꯤ ꯁꯖꯤ ꯎꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯕꯁꯇꯥꯁꯨꯅꯁꯨ ꯕꯁꯤꯁꯊ ꯃꯨꯅꯤꯒꯤ ꯁꯟꯕꯤ ꯁꯨꯔꯚꯤ ꯍꯨꯔꯥꯜꯂꯤ꯫
ꯇꯨꯡꯒꯤ ꯊꯧꯗꯣꯛ ꯈꯪꯗꯕꯅ ꯃꯤꯑꯣꯏꯕꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯅꯩ꯫ ꯑꯗꯨ ꯑꯣꯏꯔꯒ ꯐꯥꯎꯕ ꯑꯁꯤꯡꯕ ꯃꯤꯅ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯅꯩ꯫ ꯗꯟꯁꯇꯃꯨꯀꯨꯠ ꯃꯍꯥꯔꯥꯖ ꯃꯔꯝ ꯃꯨꯟꯅ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯕꯟꯗ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯩꯗ ꯅꯤꯡꯊꯧ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯕꯦꯇꯥꯜꯅ ꯕ꯭ꯔꯤꯀꯃꯥꯗꯤꯇ꯭ꯌꯗ ꯍꯪꯂꯛꯏ, ꯃꯍꯥꯔꯥꯖ, ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯄꯥꯞ ꯄꯨꯒꯅꯤ? ꯊꯨꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯁꯥꯁ꯭ꯇꯔ ꯍꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯕ꯭ꯔꯤꯀꯃꯥꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗꯤ ꯃꯕꯨꯛꯇ ꯕꯤꯆꯥꯔ ꯂꯤꯡꯗꯕ, ꯃꯤꯋꯥ ꯂꯧꯔꯒ ꯕꯤꯆꯥꯔ ꯇꯧꯕ ꯅꯠꯇꯕ ꯕꯤꯆꯥꯔ ꯇꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯞ ꯑꯗꯨ ꯑꯗꯨꯝ ꯄꯨꯖꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯥꯙꯨꯒꯤ ꯃꯋꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯈꯪꯗꯅ ꯕꯟꯗ ꯊꯥꯗꯣꯛꯈꯤ꯫ ꯃꯃꯤꯠꯃꯛꯅ ꯎꯕ ꯊꯕꯛ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯅꯥꯅ ꯇꯥꯔꯒ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯄꯨ, ꯋꯥꯌꯦꯟꯕꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯇꯧꯒꯗꯕ ꯙꯔꯃ ꯅꯠꯇꯦ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯃꯤꯋꯥ ꯂꯧꯗꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯔꯒ ꯃꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯕꯦꯇꯥꯜ ꯈꯪꯍꯧꯗꯅ ꯁꯤꯡꯁꯥꯞꯄ ꯎꯄꯥꯜꯗ ꯍꯟꯅ ꯀꯥꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯔꯀꯝ ꯑꯃꯁꯨꯡ ꯕꯦꯇꯥꯜꯒꯤ ꯋꯥꯔꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯦꯇꯥꯜꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯕꯦꯇꯥꯜꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯒꯤ ꯋꯥꯔꯤꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯇꯥꯃꯤꯟꯅꯔꯁꯤ꯫